mayambo ahan maktada thank you very much ko mayamna aigi mamangi video da ina semjakiba video da aigi kaino tawkiba khoigi blog ki matang da ina video am namkibne adaida mayamna I want to phone tawbiraktana hangbiratana mi yam hange ko adagi lawge adagi yengba lakke adu tawge yenge khotke na phone tawbja I mi kun mu hena I phone tawre adu marak tu da aije pharak tarure da khoi je saba horkanda ꯑꯩꯈꯣꯏꯅ ꯅꯣꯡꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯜꯍꯧꯗꯕꯗꯒꯤ ꯅꯣꯡ ꯀꯩꯅꯣ ꯇꯧꯈꯤꯗ꯭ꯔꯥꯅ ꯑꯩꯈꯣꯏ ꯁꯦꯠꯁꯦ ꯈꯜꯍꯧꯗ꯭ꯔꯦꯕ ꯁꯦꯠ ꯈꯜꯍꯧꯗꯗꯅ ꯇꯧꯕꯗꯒꯤ ꯅꯣꯡ ꯆꯨꯊꯔꯒ ꯐꯔꯛ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯔꯛ ꯈꯔ ꯁꯥꯕꯁꯦ ꯂꯦꯞꯄꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯕ ꯍꯧꯔꯦ ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯁꯥꯕ ꯈꯣꯠꯄꯗꯣ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯈꯤꯕ ꯀꯩꯅꯣ ꯇꯧꯕꯤꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯍꯧꯖꯤꯛ ꯆꯦꯛꯁꯤꯡꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯑꯣꯡꯗꯣ ꯍꯥꯏꯐꯦꯠ ꯈꯪꯅꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯧꯕꯤꯅꯤꯡꯕ ꯀꯩꯅꯣ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯐꯣꯟꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯒ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯔꯒ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯅꯅꯕ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯅꯔꯁꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤꯁꯦ ꯅꯧꯅ ꯁꯦꯠꯑꯞ ꯇꯧꯖꯔꯛꯄ ꯐꯥꯔꯝꯅꯤꯅ ꯐꯥꯔꯁ 10 ꯀꯁꯇꯃꯔꯗꯨꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯣꯐꯔ ꯈꯔ ꯂꯩꯖꯔꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛꯁꯤꯡꯁꯦ ꯂꯧꯕ ꯐꯥꯔꯁ 10 ꯀꯁꯇꯃꯔꯗꯣ ꯑꯗꯨꯒꯤ ꯑꯣꯏꯅ ꯑꯣꯐꯔ ꯈꯔ ꯄꯤꯖꯒꯦꯅ ꯀꯩꯅꯣ ꯇꯧꯖꯔꯦ ꯑꯗꯣ ꯑꯣꯐꯔꯗꯣ ꯀꯩꯅꯣ ꯈꯔ ꯑꯩꯈꯣꯏꯒ ꯍꯌꯦꯡ ꯄꯥꯎ ꯐꯥꯎꯅꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯕ ꯑꯣꯐꯔꯅꯣ ꯀꯩꯗꯧꯕꯅꯣ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯁꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯐꯔ ꯈꯔꯗꯤ ꯄꯤꯖꯒꯦꯅ ꯈꯜꯂꯦ ꯐꯥꯔꯁ 10 ꯀꯁꯇꯃꯔꯗ ꯑꯗꯨꯒ ꯍꯌꯦꯡ ꯃꯣꯏꯒꯤ ꯔꯤꯚ꯭ꯌꯨꯁꯨ ꯂꯧꯕ ꯑꯩꯅ ꯑꯃꯨꯛ ꯂꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯔꯕ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯍꯌꯦꯡ ꯂꯧꯒꯗꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯣ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯌꯦꯟꯁꯤꯡꯁꯦ ꯁꯤ ꯂꯩꯔꯦ ꯌꯦꯟ ꯀꯩꯅꯣꯗꯒꯤ ꯂꯥꯕꯈꯩꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑ ꯊꯝꯕꯅꯦꯕ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯑꯃꯣꯝ ꯃꯌꯥꯝꯁꯦ ꯆꯤꯈꯥꯏꯗꯅ ꯑꯃꯣꯝ ꯃꯌꯥꯝꯁꯦ ꯈꯥꯡ ꯂꯥꯛ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯁꯨ ꯂꯩꯔꯦ ꯌꯦꯟ ꯂꯥꯕꯈꯩ ꯁꯣꯝꯗ ꯂꯣꯏ ꯂꯩꯔꯦ ꯑꯗꯒꯤ ꯌꯦꯟꯁꯦ ꯀꯩꯅꯣ ꯃꯣꯏ ꯈꯨꯜꯂ ꯆꯥꯏꯁꯦ ꯊꯥꯗꯣꯛꯑ ꯊꯝꯃꯝꯅꯦ ꯃꯣꯏꯁꯤꯗ ꯑꯩꯅꯀꯣ ꯆꯥꯎꯔꯝꯅꯦ ꯈꯨꯆꯥꯎ ꯑꯃ ꯇꯧꯔꯝꯅꯦ ꯌꯦꯟꯁꯤꯡꯁꯦ ꯑꯗꯩ ꯑꯃꯣꯝꯈꯩꯅ ꯁꯣꯝꯗ ꯊꯝꯃꯦ ꯃꯔꯨꯝ ꯀꯣꯛꯄ ꯍꯧꯔꯦ ꯌꯦꯟꯁꯨ ꯂꯣꯏꯅ ꯂꯩꯔꯦ ꯁꯤꯗꯁꯨ ꯂꯥꯕ ꯈꯔꯒ ꯑꯃꯣꯝ ꯈꯔꯒ ꯊꯝꯕꯅꯦ ꯑꯩꯁꯦ ꯃꯔꯨꯝ ꯑꯣꯏꯅꯗꯤ ꯌꯣꯟꯖꯔꯣꯏ ꯑꯩꯒꯤꯗꯤ ꯌꯦꯟꯁꯦ ꯃꯆꯥ ꯀꯣꯜꯍꯟꯒꯦ ꯇꯧꯕꯅꯦ ꯁꯤ ꯂꯩꯔꯦ ꯇꯣ ꯐꯣꯀꯁ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯁꯦ ꯂꯩꯔꯦ ꯂꯥꯕ 3ꯃꯨꯛ ꯌꯥꯎꯕꯅꯦ ꯁꯤꯗ ꯑꯇꯩꯗꯤ ꯑꯃꯣꯝ ꯉꯥꯜ ꯈꯛꯇꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯥ ꯃꯁꯤꯡ ꯆꯦꯛ ꯁꯥꯕ ꯂꯣꯏꯕꯈꯩꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯁꯤ ꯃꯌꯥꯝꯁꯤꯅ ꯁꯥꯕ ꯂꯣꯏꯕꯅꯦ ꯀ꯭ꯌꯨꯔꯤꯡ ꯇꯧꯔꯤꯕꯅꯦ ꯍꯧꯖꯤꯛ ꯁꯤꯁꯨ ꯁꯥꯕ ꯂꯣꯏꯕ ꯀꯥꯡꯕꯨꯗꯨꯅꯦ ꯍꯧꯖꯤꯛ ꯀ꯭ꯌꯨꯔꯤꯡ ꯇꯧꯔꯤꯕ ꯆꯦꯛꯀꯤ ꯃꯇꯥꯡꯗꯁꯨ ꯎꯠꯆꯔꯛꯀꯦ ꯍꯥꯟꯅ ꯁꯣꯝꯒꯤ ꯆꯥꯅ ꯎꯠꯆꯔꯛꯈꯤꯒꯦ ꯁꯤꯅ ꯍꯟꯗꯛ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯈꯤꯕꯅꯦ ꯑꯩꯒꯤꯀꯣ ꯍꯟꯗꯛ ꯊꯥꯕꯅꯦ ꯅꯣꯡ ꯆꯨꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯨꯃꯤꯠ 4ꯅꯤ ꯅꯣꯡ ꯆꯨꯔꯝꯕꯗꯨꯒꯤ ꯃꯃꯥꯡꯗ ꯊꯥꯍꯧꯕꯅꯦꯕ ꯃꯔꯥ ꯂꯣꯏ ꯆꯠꯂꯦ ꯃꯇꯣꯟ ꯂꯣꯏ ꯆꯣꯡꯉꯦ ꯅꯣꯡ ꯆꯨꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯥꯍꯧꯕꯅꯤꯅ ꯂꯤꯆꯤ ꯄꯥꯝꯕꯤ ꯈꯔ ꯊꯥꯏꯌꯦ ꯁꯤꯅ ꯍꯩꯅꯧꯅꯦ ꯁꯤꯁꯨ ꯍꯩꯅꯧꯅꯦ ꯁꯤꯗꯤ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯍꯩꯅꯧꯅꯦ ꯑꯗꯣ ꯅꯣꯡꯃ ꯁꯟ ꯆꯪꯉꯝꯗꯅ ꯂꯣꯏ ꯆꯥꯊꯣꯛ ꯂꯩꯔꯝꯃꯦ ꯂꯤꯆꯤ ꯈꯔ ꯊꯥꯔꯦ ꯁꯤꯗ ꯊꯥꯔꯤ ꯃꯌꯥꯝꯁꯦ ꯂꯤꯆꯤꯅꯦꯁꯦ ꯂꯤꯆꯤ ꯄꯥꯝꯕꯤꯁꯦ ꯑꯩꯅ 9ꯃꯨꯛ ꯊꯥꯕꯅꯦ ꯑꯥꯗꯒꯤ ꯁꯤꯗꯒꯤ ꯄꯔꯦꯡꯁꯤꯅꯦ ꯑꯗꯒꯤ ꯁꯣꯝꯗ ꯊꯥꯔꯤꯕ ꯁꯣꯝꯒꯤ ꯑꯁꯤꯒꯤ ꯄꯔꯦꯡꯁꯤꯅꯦ ꯁꯤꯃꯁꯨ ꯍꯩꯅꯧꯅꯦ ꯁꯤ ꯍꯩꯅꯧꯁꯤꯅ ꯁꯤ ꯂꯩꯔꯦ ꯁꯤ ꯍꯩꯅꯧ ꯁꯤ ꯍꯩꯅꯧ ꯁꯤꯅ ꯀꯩꯅꯣ ꯀꯔꯤꯕ ꯆꯣꯔꯐꯣꯟ ꯁꯤꯅ ꯅꯥꯁꯄꯥꯇꯤ ꯄꯥꯝꯕꯤ ꯍꯧꯕꯗꯤ ꯑꯝꯇ ꯐꯖꯅ ꯍꯧꯗ꯭ꯔꯤꯕꯅꯦ ꯍꯧꯕꯕꯨꯗꯤ ꯍꯧꯔꯛꯑꯦ ꯑꯗꯣ ꯄꯥꯝꯕꯤꯗꯤ ꯃꯄꯨꯡ ꯑꯝꯇ ꯐꯥꯗ꯭ꯔꯤꯀꯣ ꯑꯗꯒꯤ ꯁꯤꯅ ꯌꯣꯡꯆꯥꯛꯅꯦ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯦ 5ꯈꯛ ꯊꯥꯕꯅꯦ ꯃꯅꯥ ꯑꯅꯧꯕꯗꯤ ꯂꯣꯏ ꯆꯣꯡꯊꯣꯔꯛꯑꯦ ꯍꯟꯗꯛ ꯅꯣꯡ ꯆꯨꯕ ꯃꯃꯥꯡꯗ ꯊꯥꯍꯧꯕꯅꯤꯅ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯁꯤ ꯄꯥꯝꯕꯤꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯄꯥꯝꯕꯤꯁꯤꯃ ꯂꯩꯔꯦ ꯁꯤꯃꯗꯤ ꯃꯅꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯃꯅꯥꯁꯦ ꯁ꯭ꯋꯥꯏꯗ ꯃꯅꯥ ꯃꯇꯣꯟ ꯈꯔꯒꯗꯤ ꯆꯣꯡꯈꯠꯂꯛꯑꯦ
ꯃꯥꯁꯦꯀꯣ ꯃꯇꯣꯟ ꯃꯆꯥ ꯃꯆꯥꯁꯤꯗꯕꯨꯗꯤ ꯆꯣꯡꯈꯠꯂꯛꯑꯦꯕ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯁꯨ ꯌꯣꯡꯆꯥꯛ ꯅꯍꯥꯟꯈꯩ ꯚꯤꯗꯤꯑꯣ ꯅꯝꯕ ꯉꯝꯗꯕꯗꯣ ꯑꯩ ꯁꯤ ꯁꯦꯠꯁꯤꯁꯨ ꯁꯥꯕꯀꯣ ꯁꯦꯠꯁꯦ ꯊꯕꯛ ꯁꯨꯕꯁꯦ ꯍꯥꯟꯅ ꯁꯤ ꯁꯦꯠꯁꯦ ꯁꯥꯔꯝꯗꯦꯕ ꯁꯥꯗꯅ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯁꯥꯗꯅ ꯆꯦꯛ ꯁꯥꯕꯗꯣ ꯅꯣꯡ ꯆꯨꯁꯜꯂꯛꯇꯅ ꯈꯣꯠꯆꯜꯂꯛꯇꯅ ꯇꯧꯔꯀꯥꯟꯗ ꯐꯔꯛ ꯇꯥꯕꯗꯒꯤ ꯁꯤ ꯁꯦꯠꯁꯦ ꯁꯥꯈꯤꯕꯅꯦ ꯍꯧꯖꯤꯛ ꯁꯦꯠꯁꯦ ꯁꯥꯔꯦ ꯁꯦꯠꯁꯦ ꯁꯥꯔꯕꯅꯤ나 ꯅꯣꯡ ꯆꯨꯔꯁꯨ ꯁꯥꯕ ꯌꯥꯔꯦ ꯑꯗꯨꯅ ꯃꯔꯛ ꯑꯃ ꯊꯕꯛꯁꯦ ꯆꯦꯛ ꯁꯥꯕꯁꯦ ꯃꯔꯛ ꯑꯃ ꯂꯦꯞꯄꯨꯔꯦꯕꯀꯣ ꯍꯞꯇꯥ ꯑꯃꯃꯨꯛ ꯍꯥꯏꯇꯥꯔꯦꯅꯦ ꯍꯞꯇꯥ ꯑꯃꯗꯤ ꯐꯥꯗꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯃꯨꯛ ꯂꯦꯞꯄꯦ ꯑꯗꯨꯗ ꯀꯩꯅꯣꯁꯦ ꯁꯦꯝꯕꯒꯤ ꯍꯧꯖꯤꯛꯇꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯉꯔꯥꯡ ꯁꯦꯝꯕ ꯂꯣꯏꯕꯅꯦ ꯍꯧꯖꯤꯛ ꯁꯥꯔꯦ ꯆꯦꯛꯁꯦ ꯃꯌꯥꯝꯗꯣ ꯎꯠꯆꯔꯛꯀꯦ ꯑꯩꯒꯤꯗ ꯁꯥꯔꯤꯕ ꯆꯦꯛ ꯁꯥꯏꯖꯁꯦ ꯆꯦꯛꯁꯦ ꯁꯥꯏꯖꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯁꯤꯒꯤ ꯎꯔꯤ ꯄꯣꯠꯇꯣꯏꯁꯤꯕꯣ ꯎꯔꯤ ꯁꯤꯒꯤ ꯁꯥꯏꯖꯁꯦ ꯁꯤꯅ ꯑꯋꯥꯡꯕꯁꯤꯅ ꯏꯟꯆꯤ 8 ꯑꯁꯥꯡꯕꯁꯤ나 ꯏꯟꯆꯤ 12 ꯑꯗꯒꯤ ꯑꯄꯥꯛꯄꯁꯤꯅ ꯏꯟꯆꯤ 4ꯅꯦꯕ ꯁꯤ ꯄꯥꯛꯄꯁꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯆꯦꯛꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯍꯣꯏꯀꯣ ꯃꯅꯨꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯍꯣꯕ ꯆꯦꯛꯅꯦꯕꯁꯦ ꯃꯅꯨꯡꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯍꯣꯗꯣꯏꯅꯦ ꯁꯥꯏꯠꯇꯒꯤ ꯌꯦꯡꯕꯗꯅ ꯁꯨꯃꯥꯏꯅ ꯇꯧꯕꯀꯣ ꯃꯥꯒꯤ ꯁꯤꯒꯤ ꯃꯃꯥꯏꯁꯦ ꯁꯔꯐꯦꯁꯁꯦ ꯁꯤꯁꯦ ꯅꯥꯟꯕꯅꯤꯅ ꯍꯌꯦꯡ ꯆꯟꯕ ꯃꯇꯝꯗ ꯄ꯭ꯂꯥꯁꯇꯔ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕ ꯁꯤꯒꯤꯅꯤ ꯑꯁꯨꯃꯥꯏꯅ ꯂꯣꯏ ꯅꯥꯟꯒꯅꯤ ꯃꯥꯒꯤ ꯁꯔꯐꯦꯁꯁꯤꯡꯁꯦ ꯑꯗꯒꯤ ꯁꯥꯏꯠꯇ ꯂꯣꯛ ꯂꯩꯕ ꯀꯥ ꯍꯥꯏꯗꯨ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯅꯤꯀꯣ ꯁꯤ ꯂꯩꯁꯦ ꯁꯤꯅ ꯆꯦꯛ ꯑꯃꯒ ꯖꯣꯏꯟ ꯇꯧꯅꯕ ꯃꯇꯝꯗ ꯁꯤꯗ ꯍꯤꯗꯥꯛꯇꯨ ꯆꯪꯈꯤꯕ ꯃꯇꯝꯗ ꯁꯤꯅ ꯂꯣꯛ ꯇꯧꯕ ꯑꯗꯒꯤ ꯈꯔ ꯆꯥꯎꯕ ꯁꯥꯏꯖꯇꯣ ꯃꯨꯠꯆꯔꯛꯀꯦ ꯁꯤꯅ ꯈꯔ ꯆꯥꯎꯕꯅꯦ ꯁꯤꯅ ꯆꯦꯛꯁꯦ ꯈꯔ ꯆꯥꯎꯕ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯎꯠꯂꯒꯦ ꯑꯗꯨꯝ ꯐꯔꯦ ꯁꯣꯝꯅ ꯅꯨꯡꯁꯥꯗ ꯁꯣꯝꯗꯩ ꯂꯥꯛꯄꯅ ꯁꯣꯝ ꯅꯥꯀꯟꯗ ꯎꯠꯂꯒꯦ ꯁꯤꯅ ꯆꯦꯛ ꯈꯔ ꯆꯥꯎꯕ ꯁꯥꯏꯖꯇꯨꯅꯤ ꯁꯤꯒꯤ ꯁꯥꯏꯖꯁꯦꯀꯣ ꯁꯤꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯁꯤꯅ ꯑꯆꯧꯕ ꯁꯤꯅ ꯑꯄꯤꯛꯄꯗꯨꯅꯦꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯆꯦꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯦꯛꯇꯣ ꯑꯗꯨꯒꯨꯝꯕ ꯆꯦꯛ 3ꯒ ꯃꯥꯟꯅꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯦꯛꯇꯣ ꯑꯗꯨꯒꯨꯝꯕ 5ꯒ ꯃꯥꯟꯅꯕ ꯁꯥꯏꯖꯁꯦꯀꯣ ꯋꯥꯡꯕ ꯍꯦꯜꯂꯤ ꯁꯥꯡꯕ ꯍꯦꯜꯂꯤ ꯁꯤꯅ ꯃꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯅꯨꯡ ꯍꯣꯕꯅꯦ ꯑꯗꯣ ꯁꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯁꯥꯕ ꯆꯦꯛꯅꯦ ꯉꯁꯤ ꯁꯥꯕ ꯆꯦꯛꯅꯦ ꯁꯤꯅ ꯉꯁꯤ ꯁꯥꯈꯤꯕ ꯆꯦꯛ ꯃꯌꯥꯝꯗꯨꯅꯦ ꯁꯤꯅ ꯁꯤ ꯍꯧꯖꯤꯛ ꯉꯁꯤꯁꯦ ꯁꯥꯔꯒ ꯊꯝꯃꯒ ꯁꯤ ꯀꯪꯍꯜꯂꯒ ꯍꯌꯦꯡꯗꯒꯤ ꯀ꯭ꯌꯨꯔꯤꯡ ꯇꯧꯕ ꯍꯧꯗꯣꯏꯅꯦꯕ ꯃꯣꯏꯁꯤꯅ ꯉꯁꯤ ꯁꯥꯈꯤꯕ ꯀꯥꯡꯕꯨꯅꯤ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯣꯝꯒꯤ ꯄꯔꯦꯡ ꯑꯃꯒ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯁꯥꯔꯒ ꯃꯊꯪ ꯑꯗꯨꯝ ꯊꯝꯃꯛꯄꯅꯦ ꯁꯤꯅꯦ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯃꯊꯛꯇ ꯀꯩꯅꯣ ꯇꯧꯔꯤ ꯁꯤꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯆꯦꯛꯁꯦ ꯉꯁꯤ ꯁꯥꯕ ꯆꯦꯛꯅꯦꯁꯦ ꯁꯤꯒꯤ ꯁꯥꯏꯖꯁꯤꯅꯦ ꯍꯥꯏꯁꯦ ꯁꯤꯅ ꯀꯩꯅꯣ ꯁꯥꯡꯕꯅꯦ ꯏꯟꯆꯤ 12 ꯁꯥꯡꯕ 8 ꯋꯥꯡꯕ ꯑꯗꯨꯒ ꯑꯄꯥꯛꯄꯁꯤꯅ ꯁꯤꯒꯤ ꯑꯄꯥꯛꯄꯁꯤꯅ ꯁꯨꯃꯥꯏꯅ ꯁꯤꯗꯩꯅ ꯁꯤꯐꯥꯎ ꯄꯥꯛꯄꯁꯤꯅ ꯏꯟꯆꯤ 4 ꯄꯥꯛꯄꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯒꯤ ꯑꯃ ꯉꯁꯥꯏ ꯎꯠꯄꯗꯨꯅ ꯏꯟꯆꯤ 13 ꯁꯥꯡꯕꯅꯦ ꯁꯣꯝꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯁꯥꯕ ꯂꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯌꯨꯔꯤꯡ ꯇꯧꯔꯤꯕ ꯀꯥꯡꯕꯨꯅꯤ ꯃꯔꯛꯇ ꯅꯣꯡ ꯆꯨꯈꯤꯕꯗꯨꯗ ꯁꯤꯅ ꯅꯣꯡ ꯆꯨꯁꯜꯂꯛꯄꯗꯒꯤ ꯆꯦꯛꯁꯦ ꯃꯃꯥꯏ ꯊꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯀꯥꯡꯕꯨꯁꯦꯀꯣ ꯁꯥꯔꯒ ꯈꯤꯜꯂꯒ ꯊꯝꯃꯤꯉꯩꯗ ꯅꯣꯡ ꯆꯨꯁꯜꯂꯛꯄꯗꯒꯤ ꯃꯃꯥꯏꯁꯤꯗ ꯅꯣꯡꯅ ꯊꯥꯗꯅ ꯁꯤ ꯀꯩꯅꯣ ꯇꯧꯕ ꯀꯥꯡꯕꯨꯅꯦꯕ ꯃꯁꯛꯇꯤ ꯈꯔ ꯊꯤꯔꯦ ꯑꯗꯣ ꯃꯣꯏꯁꯦ ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯔꯛꯑꯕꯅꯤꯅ ꯃꯣꯏꯗꯤ ꯀꯟꯗꯤ ꯀꯜꯂꯦ ꯁꯤ ꯐꯖꯅ ꯀꯪꯉꯀꯥꯟꯗ ꯑꯩ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯌꯦꯟ ꯂꯥꯕ ꯃꯌꯥꯝꯁꯦ ꯃꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟ ꯂꯩ ꯃꯣꯏꯁꯦ ꯃꯤ ꯂꯥꯛꯑꯦꯅ ꯆꯦꯟꯗꯦꯕ ꯑꯗꯨꯗꯅꯦ ꯑꯩꯅ ꯇꯜꯂꯤꯁꯦ ꯃꯤꯅ ꯐꯥꯈ꯭ꯔꯗꯦꯅ ꯍꯨꯔꯥꯟꯈ꯭ꯔꯗꯦꯅ ꯃꯤ ꯂꯥꯛꯑꯒ ꯆꯦꯟꯕ ꯌꯦꯟꯗꯨ ꯑꯣꯏꯗ꯭ꯔꯦꯕ ꯌꯥꯝ ꯇꯦꯃꯟꯒꯗꯅ ꯑꯩꯒꯤ ꯉꯥꯅꯨ ꯃꯌꯥꯝꯗꯣ ꯂꯣꯏ ꯁꯤꯈ꯭ꯔꯦ ꯉꯥꯅꯨ ꯁꯤꯝꯇꯪꯅ ꯍꯤꯡꯍꯧꯔꯤꯁꯦ ꯑꯃꯣꯝꯈꯛ ꯑꯗꯣ ꯁꯤꯃꯗꯤ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯑꯗꯨꯝ ꯊꯝꯃꯕꯅꯦ ꯃꯥꯗꯤ ꯌꯣꯟꯁꯨ ꯌꯣꯟꯊꯣꯛꯑꯔꯣꯏ ꯆꯥꯁꯨ ꯆꯥꯊꯣꯛꯑꯔꯣꯏ ꯃꯔꯨꯝ ꯀꯣꯟꯅꯕ ꯊꯝꯃꯅꯤ ꯑꯩ ꯐꯥꯔꯝꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯅ ꯂꯣꯏꯖꯈꯤꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯂꯥꯏꯐꯁꯇꯣꯛꯁꯤꯡꯗ ꯃꯥꯁꯤꯅ ꯃꯊꯟꯇꯅꯦ ꯉꯥꯅꯨꯅ ꯈ꯭ꯋꯥꯏ ꯍꯥꯟꯅ ꯂꯣꯏꯕꯅꯦ ꯑꯗꯣ ꯃꯥꯗꯪ ꯍꯤꯡꯍꯧꯔꯦ ꯍꯧꯖꯤꯛ ꯌꯦꯟ ꯅꯨꯡꯁꯤꯕꯨꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯣ ꯉꯥꯅꯨꯒꯤ ꯃꯣꯏ ꯀꯩꯅꯣꯗ ꯃꯥꯗꯪꯅꯦ ꯍꯤꯡꯍꯧꯔꯤꯁꯦ ꯑꯇꯩꯗ ꯄꯨꯂꯞ ꯅꯥꯔꯒ ꯄꯨꯂꯞ ꯁꯤꯈꯤꯕꯅꯦ ꯃꯥꯗꯪꯅꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯥ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯊꯝꯃꯕꯅꯦ